Hi mayam, ngasi anauba video puna lae ngasi je inaw lupigi mayumda lai kumase ngasi duga puja gine iru jabiraga duga puja mafamda amtang puraga lai khoiramaluge tawbani mase duga puja se lai si khoiramninge sahi gi mayam khoiramjabani ndaki sahi di masagi makongna chatpa ngamjadre aduna akoina ne thangaga puraga auto da hapaga chapiraga tawrini Haji ay muda jawwe sana hindi pamundagi putharani ilujabirani kapi mau jikanna duga puja sa yana wacha pasida ma yam mathamoy nuwaitre ma bu ishoda sinabira mo ay nakanna kapi ma itawni maray bagna di atrabanina haji hagot pangamdre hamda taana leire Makong gisat pangamdrabanina Induna Baji ilu jabirani ilu jaloiraga Dugagi mafamda kubirani Isa asu yam say ngasi se Ko sa manyangang sing lujari balong da ka namoy lujabang ay boy na ito ngakam na leire kumaki manakta Si angang sing chonglaga ready to birani mamu lujabagi Tang matang jangan jarake Hauji irujaba loire mayamda irujabadi yang halaudre kagino di masada ang chadabanina aina yang andre irujaba loira hauji yang halle irujaba loire hauji lai mafamda pubirani pasana tawara recipe raga tang matang yang halake hauji irujana loidana puthoroktana recipe re hauji kumase pasakti thajabanida Ay pajaba se haji bang mangdri sena loire haji gari da hapaga pubirani lai mafam tana haji eke haini nang hairo ha tungana na tanda na matham ninge o mai photo se tungana matanda nambi hoye photo ju nambirani se loiraga haji video se loiraga mayam na magi video se yeng bada nusiba jawrabadi subscribe like share tobiramu mayam na amon tawdana matang laifam jawraga mu yang hanjarage Haji koi hale puja mafamda ni am dille badana wangang siyam da hadre jumda hale so ni magi tabang ba ay ba pasara me kuma so ni tahi ma jinga to tugire ma lagi posat sara ga hanjare kanani ta kale se ek sai so me am se yang Hai tao rồi tao nói số này nó nè video xí đã